Soikibadagi oirabasu mioi ama garina thomlamlaga hanna yengamdana sirasano haiba matagum hundoklamlaga chenkiba mioi sing tha ahum helaba pawba phaba ngamdaba si yamna pende athuba matamda chenaba sing phagatbiyu haina Imphal West District ke manung chana leiba loitang sandumdagi ngangbam Revana Police Department ke pukning tingslakle ngasi Manipur Press Club ta pangthokiba pawgi mifam amada wafam ase phongdokladuna Revana makatana hai Chahi asigi February taratarukta luang sabam dalaiba IGR South ke main gate manakta Revagi mapuroiba ngangbam ibomcha gari achauba amana thumlambane gari na thumlambadagi soktuna leiriba ibomcha ki hakchangi saru kharada saru tekpana maram oiduna thabak suba nomba ngamdan leiri gari thumlamliba myoi sengi langla langjel tha ahum pharaklaba pawba khangba ngamtri Accident aduda soktuna leiriba ibomchana tonglakpa gari hauzik Haingang Police Station ge custody da leiri gari adu lokthok charage hairuba matamda Haingang Police ke maikaidagi khorsa khara pambagi wafam thamlakpadagi piba ngamdaduna gari adu su lokthokpa ngamdana leiri haina Rebana pendaba wafam kaya phongdokhi Ibomcha amadi Revagi machanupa hauzik Heritage Convent School da class 6 tamli imungi awat apa puramba mapuroiba sokpadagi hawat kangkhat ngamdana laikibana maram oiraga chakum mai muttanaba hotnaraga ana layengi bu hotnagadra tofom ama khangdre mioi amagi punsibu karisul leitaba mawongda gari thomlamlaga hanna yenglamdaba haibase tasengna pende gari na mi ama thomlamlaga tumina lesson kiba mioi singado athuba matam da phana ba hotnabiyu haina mahakna makata na phongdokhe Aku ini gari di masuk pura kan apa di pangger bani nama di cengeng nama di pangger mana di aina untuk ibu yang dia sekarang kanda ma kalimu aja cengeng baru sini poni hari rumah ketenggi kau kan di pemagi pemuda sepira ni kita lagi so itu itu kalau mama kalau itu so itu dua kali dulu sih kita pangger kita macam aina pian dulu untuk jadi Ngangbam Reba Nakal Amaromda accident aduga mari lainana Haingang Police na lokhalakiba gari macha adu lothok charage haina Ngangbam Reba na hairubada Haingang Police na khorsa piu hairakhi haiba wafam adugi matangda achum aran khangdoknaba Imphal East District Police ke mari lainaba officers singda hangluba matamda police ke maikaidagi gari ka selga mantikna kiba matalaite Korta zima thadana case amada chenaba gari lobu yade gari adu loning labadi ukil amma tanaraga jima tharaga lobiyu haina haikibadi lei gari adu lothokpaga mari leinana khorsa piu haikibadi leite haina plastic fangba powers na makatari